mayambu khurumjari ngasi Manipuri mapi mayek online class asida aina takchadoriba ashi til mayam minute magi manungda yengbinarasi til asi kamaina tawna stroke oibano aduga tilgi khonthok aduga til haisi kamaina ibano haibasi mayamda ai yenghanjarake til asigi til asi mayam yengbiu til asigi til asi aikogi bangla bornomalada asi to si asangbi amukatang laibana asigi si to shuoi aduna ai bornomalada asigi si aina anisi asigi aina isanjabani meng tabisi hojik ai board jara agis asondagi sumaina kholaga si til asigi mami til sisujai sure til kamaina tawna aikhoi stroke ibano mayam yengbiu asolamdagi kotlaktoy sonda si sumai kolani adugi makhada sumaina tawraga one stroke ta til silo stroke ama khatangna til se aikhoi loi tilgi khonthok muje ngasi tilgi khonthok tilna telenga te leng lonchu mayek na ngawlakani teleng ga telenga tilna khoi haibanami telenga aduga gidi amana tilna ten chei ten na lonchu ten chei na ten chei asin mayam yengbiu amana telenga amana ten chei telenga asina til irani etnam irani lai irani etnam irani ngawlon sum irani adugi makhada gok laani adugi makha atap laani sina telenga sina tenchei sina til irani etnam irani adugi makhada gi nalon sum laani ten haina haiba chil laani adaidi chainap laani asin mayam miyang tabisi ngasigidi asiga loinana ngasigi online class matang asida loisinjare mayam bamu khuramjare